Hello guys, ngasi Lucien history tausi ko Lucien gi modern India dagi taurase. Modern India Lucien haiba like to pairo adu aina haiba sing ji yengo ko. Modern India the adventure of European ching na India da kamai sang ki haiba du ne phojik yeng doise. Ko kareba adventure of European room dagi kamai na trade over sang laga ko da India सिपाही है वो तो modern India expansion of British power expansion तो उसे in context of Bengal Mysore अमसुंग पंजाब Bengal the Mysore अमसुंग पंजाब ता British की power से कमाइना expand तौर की है वो तो उजिक येंग से को अदुगा यो Portuguese ने यहाँ ना लाख पसीन 1490 ते लाख की बने को अदुगा मोइना कोची रोम तो चंगा की बने बा European powers the English laki pa powers in the English na 1600 AD laki bane natra aduga kaida kano sagi bana tamda Surat ta sagi bane ko the Dutch la Portuguese English Dutch na 1602 la sang ki bane ko India da aduga Portuguese English Dutch French laire French ko French laire adiri amana kaina tamda Danish su India laki ko 1616 da changa khibane ba French ni kon ba Danish su kaida victory shai tamda kari manga su da irak tu French masi manga je khangjalo ko han mana Portuguese ko ado na hangi busu aroi bun hangi busu Portuguese oidoine French su kaida sai Surat victory 1664 ado hojik Lucien gi paaba horase asi aina pa matamda Lucien gi modern India thawal hangdok piro adu mathang kedo explain to kana dum muna tahur se ko revision noin haitarin yare ko Lucien ka mana pa ngade ha do se khang modern India horase expansion of British power expansion torok pa kaida in context of Bengal Mysore masung Punjab ta Bengal da Mysore masung Punjab ta British power ka mana expand torok ha do yengase Bengal da ko Murshid Quli Khan ko ba 1717 and 27 book se maase subedar in 1717 Murshid Quli Khan was appointed as Bengal subedar Murshid Quli Khan se kari hoina kalam meba Bengal gi subedar hoina kalam meba British governor Bengal gi subedar hai kaino governor ne ba kanana by Mughal Emperor Farrukh Shah Murshid Quli Khan se governor of Bengal hoina khalle ba Bengal gi subedar hoina ko grant of governorship of Orissa also him ado mangonda Orissa gi governorship su piramme ba ko by Farrukh Shah na Mughal Farrukh Shah ji karano Mughal emperor ne ba ko in 1719 the Orissa governorship su piramme mangonda he transferred the capital of Bengal from Dhaka to Murshidabad aduga asigi Murshid Quli Khan sina Bengal capital se Dhaka da kaida utholame ba Murshidabad ti maroi khangjalo ko hangak pane pekada mana kanana Bengal transfer capital se Dhaka di Murshidabad ta utholame hai tadi Murshid Quli Khan se karano hai ba Bengal gi subedar ne ba ko maroi khangjalo kaida gi Dhaka to Murshidabad ko utang da jong Sujauddin chi karam gani palama ta 1727 nei 1739 bu palama ni chahi kya anuman pali se chahi trying to ma se son in law ni maya nupa ne ba Murshid Quli Khan ge kana se Sujauddin che he was granted governorship of Bihar ma se Bihar governorship pirame by Mughal emperor Muhammad Shah Rangila na 1733 da ma se governorship of Bihar pirame ba ko Sujauddin che matang da Sarfaraz Khan ji karano hai tari he was the son of Sujauddin Sarfaraz Khan je son ne di machanupa ne of Sujauddin gi machanupa ne ba and was murdered by Ali-Wordi Khan to masi hat ki ba kanana Ali-Wordi Khan Sarfaraz Khan je Ali-Wordi Khan hat ki ba in
the deputy governor of Bihar 𝗵𝗶𝗶𝗃 ꯈꯥꯟꯁꯤ ꯀꯅꯥꯅ ꯍꯥꯏꯕ ꯃꯇꯝꯗ deputy governor of Bihar ꯅꯦꯕꯀꯣ ꯃꯥꯁꯤ 1740ꯗ ꯁꯨꯖꯥꯎ ꯁꯔꯐꯔꯥꯖ ꯈꯥꯟ ꯍꯥꯠꯈ꯭ꯔꯦ ꯃꯊꯪꯗ 𝗵𝗶𝗃 ꯈꯥꯟꯅ ꯑꯃꯨꯛ 1740ꯗꯒꯤꯅ 1756 ꯐꯥꯎ ꯄꯥꯜꯂꯝꯃꯦꯕꯀꯣ 𝗵𝗶𝗃 ꯈꯥꯟꯁꯦ 1740ꯗꯅ 1756 ꯐꯥꯎ ꯄꯥꯜꯂꯝꯃꯦꯕ legalized his usurpation by receiving a farman from Mughal emperor 𝗵𝗶𝗀𝗃𝗃ꯗꯒꯤ mana farman ama lauraga mana khudum changiba mana phamungiba legalize tawrami aina ya mawngda 𝗵𝗶𝗀𝗃𝗃ꯗ lupa kya piraga crore 2 piraga ko after paying him 2 crores mana 𝗵𝗶𝗀𝗃𝗃 haiba ningthauchida lupa crore 2 piraga farman receive tawrami 𝗵𝗶𝗃 khanna mana prevented the English and French from fortifying their victories at Calcutta haidi English amsung French Calcutta lanban jabji mana thinglamme kanana 𝗵𝗶𝗃 khanna ko and at Calcutta amsung Chandranagorda Calcutta amsung Chandranagorda British amsung French na fort lanban jabase puchai leina kolaba tungsil leiraga kola tungsillaga thamna khora sabase kanan thingameba 𝗵𝗶𝗃 khanna adui matungda yamna nungaiba saruk ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯁꯤꯔꯥꯖꯨꯗꯧꯂꯥ ꯂꯥꯛꯑꯦ ꯀꯩ ꯉꯁꯤ ꯃꯔꯨꯑꯣꯏꯁꯤ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯁꯣꯛꯅꯒꯤ ꯃꯇꯝ ꯅꯤꯡꯊꯧꯗꯨꯅꯦꯕꯀꯣ ꯌꯦꯡꯉꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ 𝗵𝗶𝗃 ꯈꯥꯟꯒꯤ ꯒ꯭ꯔꯥꯟꯁꯟꯅꯦꯕ ꯒ꯭ꯔꯥꯟꯁꯟ 𝗵𝗶𝗃 ꯈꯥꯟ was succeeded by his grandson 𝗵𝗶𝗃 ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 3ꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯗꯤ ꯃꯁꯨ ꯅꯨꯄꯥꯅ ꯍꯥꯏꯇꯥꯔꯦ 𝗵𝗶𝗃 ꯈꯥꯟꯒꯤꯅ ꯁꯤꯔꯥꯖꯎꯗꯧꯂꯥ ꯍꯥꯏꯁꯦ ꯈꯔ ꯃꯥꯗꯤ ꯁꯥꯊꯤꯌꯦꯕꯀꯣ ꯃꯥꯅ ꯁꯤꯖ ꯇꯧꯔꯦ ꯍꯥꯏꯗꯤ ꯊꯤꯡꯖꯤꯜꯂꯦ ꯏꯪꯂꯤꯁ ꯐꯦꯛꯇꯔꯤ ꯑꯦꯠ ꯀꯥꯁꯤꯝ ꯕꯖꯥꯔ ꯂꯩꯕ ꯏꯪꯂꯤꯁ ꯐꯦꯛꯇꯔꯤ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 10 1756ꯗ ꯐꯣꯔꯠ ꯋꯤꯂꯤꯌꯝ ꯀꯧꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯩꯅꯣꯗꯣ ꯃꯐꯝꯗꯣ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯚꯅ ꯀꯣꯜꯀꯇꯥ ꯑꯁꯤꯗꯤ ꯃꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯏꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯃꯩ ꯆꯥꯛꯂꯒ ꯍꯥꯠꯈꯤꯕ ꯃꯤ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏ ꯍꯤꯡꯍꯧꯕꯩ ꯀꯥꯏꯅ ꯑꯗꯣ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤ ꯑꯁꯤꯗꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯍꯣꯜ ꯇ꯭ꯔꯦꯖꯦꯗꯤꯁꯤ ꯀꯔꯝꯕ ꯏꯟꯁꯤꯗꯦꯟ ꯀꯅꯥ ꯅꯤꯡꯊꯧꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯅꯪ ꯈꯪꯖꯜꯂꯣꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯣꯟ ꯗꯁꯇꯛ ꯇꯦꯛꯁ ꯍꯥꯏꯅ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯄꯩꯁꯥ ꯄꯤꯗꯕꯤꯗ ꯑꯗꯨꯝ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯒꯦꯅ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯃꯗꯤ ꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯥꯛꯈꯤꯕꯀꯣ ꯑꯗꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯇꯝꯗ ꯌꯥꯔꯛꯇꯕꯗꯒꯤ ꯈꯠꯅꯔꯛꯄꯅꯦꯕꯀꯣ ꯃꯥꯅ ꯀꯥꯁꯤꯝ ꯕꯖꯥꯔꯗ ꯆꯠꯂꯒ ꯂꯥꯟꯃꯤ 50,000 ꯄꯨꯔꯒ ꯂꯥꯟ ꯇꯧꯗꯣꯏꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯊꯛꯇ 2 ꯖꯅꯋꯥꯔꯤ 1757ꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯂꯤꯅꯒꯔꯁꯦ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ ꯑꯁꯤꯗ ꯀꯔꯤ ꯁꯥꯏꯟ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯔꯥꯖꯨꯗꯧꯂꯥꯅꯅꯦ ꯌꯥꯔꯝꯃꯦꯕ ꯗꯤꯃꯥꯟꯁ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁ ꯗꯦꯟ ꯀꯦꯞꯆꯔ ꯆꯟꯗ꯭ꯔꯅꯒꯔ ꯁꯤꯔꯥꯖꯨꯗꯧꯂꯥꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯥꯏꯟ ꯇꯧꯅꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯅꯔꯦ ꯑꯗꯨꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯉꯁꯥꯏꯒꯤ ꯆꯟꯗ꯭ꯔꯅꯒꯔ ꯀꯣꯜꯀꯇꯥ ꯅꯠꯇꯕ ꯆꯟꯗ꯭ꯔꯅꯒꯔ ꯍꯥꯏꯕ ꯁꯤꯇꯤꯁꯦ ꯂꯧꯁꯤꯟꯈ꯭ꯔꯦꯕ ꯐ꯭ꯔꯦꯟꯁ ꯁꯦꯇꯜꯃꯦꯟ ꯐ꯭ꯔꯦꯟꯁꯀꯤ ꯁꯦꯇꯜꯃꯦꯟ ꯆꯟꯗ꯭ꯔꯅꯒꯔꯁꯦ ꯃꯥꯔꯆ 1757 ꯂꯧꯁꯤꯟꯈ꯭ꯔꯦ ꯗ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯤꯁꯦ ꯁꯛꯅꯈꯤꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯕ ꯃꯇꯝꯗ 23 ꯖꯨꯟ 1757ꯗꯅꯦꯕꯀꯣ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯤ ꯁꯣꯛꯅꯕꯁꯦ 23 ꯖꯨꯟ 1757ꯗꯅꯦꯕ ꯃꯁꯤꯗ ꯀꯟꯁꯄꯤꯔꯦꯁꯤ ꯍꯥꯏꯗꯤ ꯂꯧꯇꯨꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯋꯥꯕꯁꯦ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯅꯋꯥꯕꯁꯤ ꯀꯅꯥꯅꯣ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯈꯤꯑꯕꯀꯣ ꯂꯧꯇꯨꯅꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯅꯋꯥꯕ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯀꯃꯥꯟꯗꯔ ꯍꯥꯏꯇꯥꯔꯦ ꯃꯤꯔ ꯍꯥꯏꯁꯦ ꯃꯤꯔ ꯖꯐꯔꯁꯦ ꯃꯤꯔ ꯍꯥꯏꯗꯤ ꯀꯃꯥꯟꯗꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯕ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯔ ꯖꯐꯔꯁꯦ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕꯅꯤꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯅꯋꯥꯕꯁꯤ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯅꯤꯛ ꯆꯥꯟ ꯍꯥꯏꯁꯤ ꯑꯣꯐꯤꯁꯥꯔ ꯏꯟ ꯆꯥꯔꯖ ꯑꯣꯐ ꯀꯣꯜꯀꯇꯥꯅꯤ ꯃꯥꯅꯁꯨ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦ ꯀꯅꯥꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯑꯃꯤꯠ ꯆꯥꯟꯁꯨ ꯁꯤꯈ ꯃꯥꯔꯖꯦꯅ ꯃꯥꯁꯨ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯗꯤꯝ ꯈꯥꯟꯁꯤꯁꯨ ꯀꯃꯥꯟꯗꯦꯠ ꯑꯦ ꯂꯥꯔꯖ ꯅꯝꯕꯔ ꯑꯣꯐ ꯅꯋꯥꯕꯁ ꯇ꯭ꯔꯨꯞ ꯃꯥꯅ ꯅꯋꯥꯕꯀꯤ ꯇ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯥꯔꯖ ꯅꯝꯕꯔ ꯑꯃ ꯀꯃꯥꯟ ꯇꯧꯔꯤꯃꯦ ꯃꯥꯅꯁꯨ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ
ꯅꯪꯅ ꯃꯤꯔ ꯖꯐꯔ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯁꯤꯔꯥꯖꯨꯗꯧꯂꯥꯒꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯇꯨꯅꯤ. ꯃꯥꯅ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯁꯤꯔꯥꯖꯨꯗꯧꯂꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁꯅ. ꯑꯗꯨꯒ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯧꯅꯤꯡꯕꯒꯤ ꯑꯣꯏꯁꯨ ꯑꯣꯏꯔꯦꯗꯅ. ꯍꯧꯖꯤꯛ ꯁꯤꯔꯥꯖꯨꯗꯧꯂꯥꯗꯣ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯤꯔ ꯖꯐꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ. The company was granted undisputed right to free trade in Bengal. ꯑꯗꯨꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯁꯤ ꯅꯤꯡꯊꯧꯐꯝ ꯍꯥꯞꯄꯤꯔꯕꯅꯤꯅ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯄꯤꯔꯦ. ꯃꯤꯔ ꯖꯐꯔꯁꯤꯅ ꯀꯝꯄꯅꯤ ꯏꯪꯂꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯗ ꯕꯦꯡꯒꯣꯜ, ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯎꯔꯤꯁꯥꯗ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯇꯧꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯂꯦ. ꯌꯦꯡꯉꯨ ꯃꯤꯔ ꯖꯐꯔ ꯍꯥꯏꯁꯦ ꯃꯥꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ. ꯃꯥꯒꯤ ꯅꯤꯡꯊꯧ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤꯅꯦꯕ. ꯑꯁꯤ ꯅꯤꯡꯊꯧꯐꯝ ꯄꯥꯝꯅꯕꯩ ꯅꯠꯇ꯭ꯔꯥ. ꯍꯤꯁꯇ꯭ꯔꯤ ꯔꯤꯄꯤꯠꯁ ꯏꯠꯁꯦꯜꯐ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯈꯤꯗꯨꯅꯤ. ꯕ꯭ꯔꯤꯇꯤꯁꯅ ꯂꯧꯁꯤꯟꯈ꯭ꯔꯤꯗꯣ ꯅꯤꯡꯊꯧꯐꯝ ꯃꯨꯟꯅꯕꯗ. ꯑꯗꯩꯗꯤ ꯏꯠ ꯔꯤꯁꯤꯞ ꯗ ꯖꯃꯤꯟꯗꯥꯔꯤ ꯑꯣꯐ 14 ꯄꯔꯒꯅꯥꯁ. ꯕ꯭ꯔꯤꯇꯤꯁꯅ 14 ꯄꯔꯒꯅꯥꯁꯀꯤ ꯖꯃꯤꯟꯗꯥꯔꯤ ꯔꯤꯁꯤꯞ ꯇꯧꯔꯦ. ꯃꯤꯔ ꯖꯐꯔ however fell into arrears and was forced to abdicate in favor of his son. ꯑꯗꯣ ꯃꯤꯔ ꯖꯐꯔꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯃꯤꯔ ꯀꯥꯖꯤꯝꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯣꯏꯅꯦꯕꯀꯣ. ꯁꯟ ꯏꯟ ꯂꯣ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯅꯤꯡꯊꯧꯐꯝ ꯑꯣꯏꯍꯧꯗꯣꯏꯅꯦ. ꯐꯦꯜ ꯏꯟꯇꯨ ꯑꯦꯔꯤꯌꯥꯁ ꯍꯥꯏꯗꯤ ꯃꯥꯒ ꯕ꯭ꯔꯤꯇꯤꯁꯀ ꯌꯥꯅꯈꯤꯗꯕꯗꯣ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤꯀꯣ. ꯑꯗꯩ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯅꯤ. ꯃꯤꯔ ꯀꯥꯖꯤꯝꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯏꯔꯦ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜꯁꯦ. ꯃꯤꯔ ꯀꯥꯖꯤꯝ ꯁꯤꯗꯦꯠ ꯕꯨꯔꯗꯥꯋꯥꯟ, ꯃꯤꯅꯥꯄꯨꯔ ꯑꯦꯟ ꯆꯤꯇꯥꯒꯣꯡ. ꯑꯗꯩꯗꯤ ꯃꯤꯔ ꯀꯥꯖꯤꯝꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯧꯁꯜꯂꯦ ꯕꯨꯔꯗꯥꯋꯥꯟ, ꯃꯤꯅꯥꯄꯨꯔ ꯑꯃꯁꯨꯡ ꯆꯤꯇꯥꯒꯣꯡꯁꯦ. ꯍꯤ shifted his capital from ꯃꯨꯔꯁꯤꯗꯥꯕꯥꯗ to ꯃꯨꯡꯒꯔ. ꯑꯗꯣ ꯉꯁꯥꯏ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯔꯀꯥꯔꯗꯒꯤ ꯃꯨꯔꯁꯤꯗꯥꯕꯥꯗꯇ ꯀꯨꯂꯤ ꯈꯥꯟꯅ ꯍꯣꯡꯉꯝꯕꯗꯣ ꯍꯧꯖꯤꯛ ꯃꯨꯔꯁꯤꯗꯥꯕꯥꯗꯇꯒꯤ ꯃꯨꯡꯒꯔꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯦ. ꯀꯅꯥꯅ? ꯃꯤꯔ ꯀꯥꯖꯤꯝꯅ. ꯃꯨꯔꯁꯤꯗꯥꯕꯥꯗꯇꯒꯤ ꯀꯥꯟꯗ ꯃꯨꯡꯒꯔꯗ ꯆꯦꯟꯖ ꯇꯧꯔꯦ. ꯃꯤꯔ ꯀꯥꯖꯤꯝ soon revolted as he was angry with British misusing of tax. ꯍꯥꯏꯈꯤꯕꯗꯣ ꯐ꯭ꯔꯤ ꯗ꯭ꯌꯨꯇꯤ ꯄꯥꯁꯦꯁꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯕ꯭ꯔꯤꯇꯤꯁꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯅ ꯂꯥꯟ ꯍꯧꯔꯦꯕꯀꯣ. ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯑꯊꯤꯡꯕ ꯑꯀꯥꯏꯕ ꯄꯤꯔꯦꯕ. ꯕ꯭ꯔꯤꯇꯤꯁꯅꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯅꯦꯅ ꯈꯜꯂꯝꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦꯕ ꯃꯤꯔ ꯀꯥꯖꯤꯝꯅꯀꯣ. ꯑꯗꯣ however having been defeated by British, ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯏꯊꯤꯕ ꯄꯤꯖꯔꯁꯨ, he fled to Awadh. ꯃꯥꯅ ꯀꯥꯏ ꯆꯦꯟꯈ꯭ꯔꯦꯕ? ꯑꯋꯙꯇ. Where he formed a confederacy with Awadh ruler ꯁꯨꯖꯥꯎꯗꯧꯂꯥ. ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯋꯙꯀꯤ ꯅꯤꯡꯊꯧ ꯁꯨꯖꯥꯎꯎꯗꯤꯟ ꯍꯥꯏꯕ ꯉꯁꯥꯏ ꯑꯃꯗ ꯌꯥꯎꯈꯤꯕ ꯁꯨꯖꯥꯎꯗꯤꯟ ꯑꯁꯤꯅ ꯁꯨꯖꯥꯎꯗꯧꯂꯥ. ꯃꯥꯅ ꯑꯋꯙꯇ ꯆꯦꯟꯈ꯭ꯔꯦ. ꯑꯗꯨꯒ ꯁꯨꯖꯥꯎꯗꯧꯂꯥꯒ ꯃꯥꯒ ꯀꯟꯐꯤꯗꯔꯦꯁꯤ ꯑꯃ ꯁꯦꯝꯂꯦ. ꯑꯗꯨꯒ ꯃꯨꯒꯜ ꯑꯦꯝꯄꯦꯔꯔ ꯁꯥꯍ ꯑꯂꯥꯝ ꯇꯨꯒ. ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯤ ꯂꯥꯟ ꯁꯣꯛꯅꯗꯣꯏꯅꯦꯕ. ꯗꯁꯕꯤꯟ ꯂꯥꯛ ꯃꯥꯜꯂꯦ. ꯗ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ 1764. ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯤ 1764ꯗ ꯁꯣꯛꯅꯩꯌꯦꯕ. ꯃꯤꯔ ꯀꯥꯖꯤꯝꯅꯦ, ꯁꯨꯖꯥꯎꯗꯧꯂꯥꯅꯦ, ꯁꯥꯍ ꯑꯂꯥꯝ ꯇꯨꯅꯦꯀꯣ. ꯗꯤꯐꯤꯇꯦꯠ ꯕꯥꯏ ꯃꯨꯟꯔꯣ. ꯃꯨꯟꯔꯣꯅ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯦ. ꯃꯨꯟꯔꯣ ꯍꯥꯏꯁꯤꯅ ꯂꯨꯆꯤꯡꯕꯅꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤꯀꯣ. ꯃꯤꯔ ꯖꯐꯔ was again placed on the throne. ꯑꯗꯨꯗꯤ ꯉꯁꯥꯏ ꯂꯧꯊꯣꯛꯈꯤꯕ ꯃꯤꯔ ꯖꯐꯔꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯅ ꯃꯤꯔ ꯖꯐꯔꯁꯦ ꯑꯃꯨꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯤꯕꯤꯔꯦꯕ. ꯗꯁꯕꯤꯟ ꯑꯝꯇ ꯍꯨꯟꯗꯣꯛꯑꯒꯦ. ꯑꯗꯨꯗꯤ ꯃꯤꯔ ꯖꯐꯔꯁꯦ ꯇ꯭ꯔꯣꯟꯗ ꯑꯃꯨꯛ ꯊꯝꯕꯤꯔꯦ. ꯇ꯭ꯔꯣꯟꯗ ꯊꯝꯕ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯃꯤꯔ ꯀꯥꯖꯤꯝꯒꯤ ꯁꯛꯁꯦꯁꯔꯁꯤ ꯀꯅꯥ ꯀꯅꯥ ꯍꯥꯏꯇꯥꯔꯦ? ꯃꯤꯔ ꯖꯐꯔ, ꯃꯤꯔ ꯀꯥꯖꯤꯝꯗꯤ ꯍꯥꯠꯈ꯭ꯔꯦ. ꯑꯗꯩꯗꯤ ꯀꯔꯤ ꯅꯖꯥꯃꯨꯗꯧꯂꯥ ꯂꯩꯔꯦ, ꯁꯤꯄꯥꯎꯖꯤꯟ. ꯑꯗꯒꯤ ꯃꯨꯕꯥꯔꯛ ꯗꯧꯂꯥꯅꯦ. ꯃꯊꯪꯗ ꯃꯤꯔ ꯖꯐꯔ ꯁꯤꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯟ ꯅꯖꯃꯨꯗꯧꯂꯥꯁꯦ ꯄ꯭ꯂꯦꯁ ꯑꯣꯟ ꯗ ꯊ꯭ꯔꯣꯟ ꯊꯝꯃꯦꯕꯀꯣ. ꯑꯦꯟ ꯁꯥꯏꯟ ꯑꯦ ꯇ꯭ꯔꯤꯇꯤ ꯑꯣꯟ 28 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1765ꯗ ꯇ꯭ꯔꯤꯇꯤ ꯑꯃ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ. ꯕꯥꯏ ꯋꯤꯆ ꯗ ꯅꯋꯥꯕ ꯋꯥꯁ ꯇꯨ ꯕꯤ ꯗꯤꯁꯕꯦꯟ ꯃꯣꯁ ꯑꯣꯐ ꯍꯤꯁ ꯑꯥꯔꯃꯤ. ꯅꯋꯥꯕꯁꯤꯅ ꯃꯥꯒꯤ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛꯇꯨ ꯗꯤꯁꯕꯦꯟ ꯇꯧꯕ, ꯊꯥꯗꯣꯛꯄ. ꯑꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯕꯦꯡꯒꯣꯜ ꯊ꯭ꯔꯨ ꯗꯤꯄꯨꯇꯤ ꯁꯨꯕꯦꯗꯥꯔ. ꯑꯗꯨꯒ ꯕꯦꯡꯒꯣꯜꯁꯦ ꯗꯤꯄꯨꯇꯤ ꯁꯨꯕꯦꯗꯥꯔ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ. ꯀꯅꯥꯅ ꯈꯟꯕ? ꯀꯝꯄꯅꯤꯅ ꯈꯟꯕ ꯍꯥꯏꯅ ꯇ꯭ꯔꯤꯇꯤ ꯑꯃ ꯁꯥꯏꯟ ꯇꯧꯔꯝꯃꯦꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10, 1765. ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯕꯦꯡꯒꯣꯜꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ? ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯂꯩꯔꯦ. ꯑꯗꯩ ꯀ꯭ꯂꯥꯏꯚ ꯀꯟꯀ꯭ꯂꯨꯗꯦꯠ ꯇꯨ ꯁꯦꯄꯔꯦꯠ ꯇ꯭ꯔꯤꯇꯤꯁ. ꯀ꯭ꯂꯥꯏꯚ ꯍꯥꯏꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯚꯅꯦꯀꯣ. ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯇꯤ ꯑꯅꯤ ꯂꯣꯏꯁꯜꯂꯦ ꯋꯤꯠ ꯁꯥꯍ ꯑꯂꯥꯝ ꯇꯨꯒ 12 ꯑꯥꯒꯁ 1765ꯗ ꯑꯃ, ꯑꯗꯨꯒ ꯁꯨꯖꯥꯎꯗꯧꯂꯥꯒꯅ 16 ꯑꯥꯒꯁ 1765ꯗ. ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯂꯥꯍꯥꯕꯥꯗ. ꯁꯥꯍ ꯑꯂꯥꯝ ꯇꯨꯒꯅ 12 ꯑꯥꯒꯁ 1765ꯗ, ꯁꯨꯖꯥꯎꯗꯧꯂꯥꯒꯅ 16 ꯑꯥꯒꯁ 1765ꯗꯀꯣ.
ꯍꯧꯖꯤꯛ ꯗꯣꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜ 1765 1772ꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯕꯦꯡꯒꯣꯜꯗ ꯀꯔꯤ ꯆꯠꯅꯔꯅꯤ ꯍꯥꯏꯕꯗ ꯗꯣꯜ ꯒꯣꯚꯔꯟꯃꯦꯟ ꯆꯠꯅꯔꯅꯤ ꯀꯔꯝ ꯀꯥꯟꯗ 1765ꯇꯩꯅ 1772 ꯀꯣ ꯌꯦꯡꯉꯁꯤ ꯗꯣꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯁ꯭ꯇꯥꯔꯇꯦꯠ ꯍꯧꯈꯤꯕꯁꯦ 1765ꯇ ꯍꯧꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯗꯣꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯕꯅꯦꯕ 1765ꯇ ꯗ ꯀꯝꯄꯅꯤ ꯑꯦꯀ꯭ꯋꯥꯌꯔড ꯕꯣꯠ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯔꯥꯏꯠꯁ ꯐ꯭ꯔꯣꯝ ꯅꯖꯥꯃꯨꯗꯧꯂꯥ ꯉꯁꯥꯏꯒꯤ ꯃꯤꯔ ꯖꯐꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯖꯥꯃꯨꯗꯧꯂꯥꯗꯣ ꯑꯗꯨꯗꯒꯤ ꯀꯝꯄꯅꯤꯅ ꯂꯧꯔꯦꯕ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯔꯥꯏꯠ ꯑꯅꯤꯃꯛꯁꯦ ꯗ ꯅꯋꯥꯕ ꯕꯦꯡꯒꯣꯜ ꯅꯖꯥꯃꯨꯗꯧꯂꯥꯁꯦ ꯀꯔꯤꯅꯦꯕ ꯅꯋꯥꯕ ꯕꯦꯡꯒꯣꯜ ꯑꯣꯏꯔꯦ ꯃꯉꯣꯟꯗꯒꯤ ꯀꯝꯄꯅꯤꯅ ꯗꯤꯋꯥꯅꯤ ꯑꯃꯁꯨꯡ ꯅꯤꯖꯥꯃꯠ ꯑꯅꯤꯃꯛꯁꯦ ꯂꯧꯔꯦꯕ ꯕꯠ ꯗ ꯀꯝꯄꯅꯤ ꯗꯤ ꯅꯣꯠ ꯇꯦꯛ ꯑꯣꯚꯔ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔ ꯔꯦꯚꯤꯅ꯭ꯌꯨ ꯀꯣꯂꯦꯛꯁꯟ ꯑꯗꯨꯕꯨ ꯀꯝꯄꯅꯤꯅ ꯅꯤꯖꯥꯃꯠ ꯑꯃꯁꯨꯡ ꯗꯤꯋꯥꯅꯤ ꯔꯥꯏꯠ ꯂꯧꯕꯤꯔꯕꯁꯨ ꯗꯥꯏꯔꯦꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯤ ꯂꯧꯕꯤꯗ꯭ꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯃꯣꯏꯗ ꯄꯥꯏꯍꯜꯂꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯗꯨꯋꯦꯜ ꯁꯤꯁꯇꯦꯝ ꯒꯣꯚꯔꯟꯃꯦꯟ 1765ꯇ ꯍꯧꯗꯣꯛꯈꯤꯕꯁꯦ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯂꯣꯏꯁꯤꯟꯈꯤꯑꯕ ꯗꯨꯋꯦꯜ ꯁꯤꯁꯇꯦꯝ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ 1772ꯗ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯀꯩꯗꯧꯕ ꯂꯣꯏꯁꯤꯟꯈꯤꯑꯕ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯕꯦꯡꯒꯣꯜ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ 1772ꯗ ꯂꯣꯏꯁꯤꯟꯈꯤꯑꯕꯀꯣ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯃꯊꯪꯗ ꯕꯦꯡꯒꯣꯜꯒꯤ ꯂꯣꯏꯔꯦ ꯕꯦꯡꯒꯣꯜꯁꯨ ꯄꯥꯏꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯀꯣꯡꯀꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯗꯒꯤ ꯃꯍꯦꯁꯣꯔ ꯅꯠꯇ꯭ꯔꯥ ꯕꯦꯡꯒꯣꯜ ꯃꯍꯦꯁꯣꯔ ꯑꯗꯒꯤ ꯄꯟꯖꯥꯕ ꯑꯗꯨꯁꯤꯅꯦꯕ ꯅꯩꯅꯗꯣꯏꯁꯦ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜ ꯄꯥꯏꯈ꯭ꯔꯦ ꯀꯅꯥꯅ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯦꯁꯣꯔꯒꯤ ꯑꯃꯨꯛ ꯇꯧꯔꯁꯤ ꯌꯦꯡꯉꯣ ꯃꯍꯦꯁꯣꯔꯒꯤꯁꯤ ꯂꯥꯛꯇꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯑꯃꯁꯨꯡ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯋꯥꯔꯤꯅꯤ ꯀꯣ ꯃꯍꯦꯁꯣꯔꯗ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯑꯁꯤ ꯈꯪꯖꯤꯟꯒꯗꯕꯁꯦ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ 1765ꯇ ꯍꯧꯗꯣꯔꯛꯄꯗ 1772ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯩꯗꯧꯕ ꯈꯪꯖꯤꯟꯒꯗꯕ ꯋꯦꯔꯟ ꯍꯦꯁꯇꯤꯡ ꯏꯟꯗꯦꯠ ꯗ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯋꯦꯔꯟ ꯍꯦꯁꯇꯤꯡ ꯏꯟꯗꯦꯠ ꯗ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟ 1772ꯗ ꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯂꯨꯁꯤꯌꯟꯒꯤ ꯀꯩꯅꯣꯐꯥꯎ ꯅꯩꯅꯈ꯭ꯔꯦ ꯕꯦꯡꯒꯣꯜ ꯂꯧꯁꯤꯟꯕ ꯍꯧꯖꯤꯛꯅ ꯃꯍꯦꯁꯣꯔ ꯂꯧꯁꯤꯟꯕꯅꯤ ꯑꯩꯈꯣꯏ ꯅꯩꯅꯗꯣꯏꯁꯤ ꯃꯍꯦꯁꯣꯔ ꯑꯦꯛꯁꯄꯥꯟꯁꯟꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤꯀꯣ ꯁꯤꯗ ꯃꯍꯦꯁꯣꯔꯁꯤ ꯀꯅꯥꯅ ꯄꯥꯏꯔꯝꯃꯦ ꯃꯇꯝꯗ ꯍꯥꯏꯗꯔ ꯑꯂꯤ ꯀꯧꯕ ꯑꯃꯅ ꯄꯥꯏꯔꯝꯃꯦꯕ ꯀꯣ ꯍꯥꯏꯗꯔ ꯑꯂꯤꯒ ꯁꯤꯗ ꯂꯥꯛꯇꯣꯏꯁꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤꯅ ꯃꯔꯨ ꯑꯣꯏꯅ ꯕꯦꯡꯒꯣꯜ ꯑꯦꯛꯁꯄꯦꯟꯁꯟ ꯑꯣꯐ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯗ ꯂꯥꯛꯑꯁꯦꯕ ꯃꯍꯦꯁꯣꯔꯗ ꯂꯧꯔꯒ ꯄꯟꯖꯥꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯂꯨꯁꯤꯟꯒꯤ ꯁꯤꯔꯤꯁꯅꯤ ꯂꯨꯁꯤꯟꯒꯤ ꯁꯤꯔꯤꯁꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒ ꯄꯥꯕꯒ ꯑꯗꯒꯤ ꯚꯤꯗꯤꯑꯣꯅ ꯑꯃꯨꯛ ꯄꯥꯕꯗ ꯀꯔꯝꯕ ꯅꯨꯡꯉꯥꯏꯒꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯌꯦꯡꯉꯣꯁꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯈ꯭ꯔꯦꯕꯀꯣ 1757ꯗ 1757ꯗ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯔꯦ ꯁꯤꯔꯥꯖꯨꯗꯧꯂꯥꯗꯣ ꯁꯤꯈ꯭ꯔꯦ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯀꯅꯥꯅ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯅ ꯂꯨꯆꯤꯡꯕ ꯏꯪꯂꯤꯁꯀꯤ ꯇꯤꯝꯅ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ 1764ꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯗꯁꯨ ꯏꯟꯗꯤꯌꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯡꯒꯣꯜꯁꯤꯁꯨ ꯄꯥꯏꯈ꯭ꯔꯦ ꯀꯅꯥꯅ ꯕ꯭ꯔꯤꯇꯤꯁꯅꯀꯣ ꯏꯔꯤꯁꯤ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯦ ꯃꯥꯁꯨ 1764ꯗ ꯂꯥꯟ ꯑꯅꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ SSC ꯑꯃ ꯑꯣꯏꯒꯦꯔꯥ ꯔꯦꯜꯋꯦ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯦꯁꯣꯔ ꯍꯥꯏꯗꯔ ꯑꯂꯤ ꯑꯃꯁꯨꯡ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯩꯅꯔꯁꯦ ꯃꯣꯏꯅ ꯃꯍꯦꯁꯣꯔꯁꯤ ꯉꯥꯛꯂꯝꯕꯅꯦꯕꯀꯣ ꯐꯔꯦ ꯇꯧꯔꯁꯤ ꯌꯦꯡꯉꯣ ꯕ꯭ꯔꯤꯇꯤꯁꯅ ꯇꯧꯔꯛꯏꯁꯦ ꯂꯧꯁꯤꯟꯅꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯃꯍꯦꯁꯣꯔ ꯍꯧꯖꯤꯛꯀꯤ ꯀꯔꯅꯥꯇꯀꯥꯗ ꯂꯩꯀꯣ ꯃꯍꯦꯁꯣꯔꯁꯦ ꯑꯗꯨꯒ ꯕꯦꯡꯒꯣꯜꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯃꯦ ꯕꯦꯡꯒꯣꯜꯗ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯗ 1765ꯇ ꯍꯧꯗꯣꯛꯈꯤꯕꯅꯦꯕꯀꯣ ꯗꯨꯋꯦꯜ ꯒꯣꯚꯔꯟꯃꯦꯟ ꯏꯟ ꯕꯦꯡꯒꯣꯜꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯅ 1765ꯇ ꯍꯧꯗꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯅ 1772ꯗ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯅ ꯍꯥꯏꯕ 1772ꯗ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣꯅ ꯑꯁꯤ ꯋꯦꯔꯟ ꯍꯦꯁꯇꯤꯡ ꯂꯣꯏꯁꯤꯟꯕꯅꯦꯕꯀꯣ ꯋꯦꯔꯟ ꯍꯦꯁꯇꯤꯡꯁꯤꯅ ꯐꯥꯔꯁ ꯒꯣꯚꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯋꯦꯔꯟ ꯍꯦꯁꯇꯤꯡꯅ ꯂꯣꯏꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯍꯦꯁꯣꯔꯒꯤ ꯍꯧꯔꯁꯤ ꯃꯍꯦꯁꯣꯔꯁꯤꯗ ꯍꯥꯏꯗꯔ ꯑꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯃꯥꯁꯦ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯍꯧꯔꯛꯈꯤꯕꯅꯦꯀꯣ ꯍꯥꯏꯗꯔ ꯑꯂꯤ ꯕꯤꯒꯟ ꯍꯤꯁ ꯀꯦꯔꯤꯌꯔ ꯑꯦꯁ ꯑꯦ ꯁꯣꯜꯖꯔ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯪꯒ꯭ꯂꯣ ꯃꯍꯦꯁꯣꯔ ꯋꯥꯔ ꯃꯔꯤꯅ ꯁꯣꯛꯅꯗꯣꯏꯁꯦ ꯃꯥꯒꯤ ꯑꯅꯤ ꯃꯆꯥꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯥꯒꯤ ꯖꯣꯒꯥꯏꯗꯒ ꯌꯥꯎꯕꯗꯣ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯃꯄꯥꯒꯤ ꯑꯩꯈꯣꯏ ꯇꯤꯄꯨ ꯄꯥꯛꯒꯩꯗ ꯌꯧꯕ ꯑꯗꯨꯒꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯗꯨꯅꯤꯀꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯣ ꯍꯥꯏꯗꯔ ꯑꯂꯤꯁꯦ ꯃꯥꯒꯤ ꯀꯦꯔꯤꯌꯔꯁꯦ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯍꯦꯁꯣꯔ ꯁ꯭ꯇꯦꯠꯇ ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ
ꯐꯧꯖꯗꯥꯔ ꯍꯥꯏꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦ ꯍꯕꯜꯗꯥꯔꯒꯨꯝꯕ ꯑꯃ ꯗꯤꯟꯖꯤ ꯒꯨꯜꯒꯤ ꯑꯣꯏꯔꯛꯈꯤꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯇꯞꯅ ꯇꯞꯅ he established a modern arsenal in Dindigul and with the French army ꯃꯇꯦꯡꯅ ꯗꯤꯟꯗꯤꯒꯨꯜꯗꯀꯣ ꯃꯥꯒꯤ ꯑꯥꯔꯃꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯂꯤꯡꯈꯠꯄ ꯍꯧꯔꯛꯈꯤꯕꯅꯦꯕ ꯃꯥꯁꯤ ꯅꯤꯡꯊꯧ ꯅꯠꯇꯦꯕ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯦꯀꯣ ꯍꯧꯖꯤꯛ ꯈꯪꯖꯤꯜꯂꯣꯀꯣ ꯃꯊꯪꯗ ꯑꯗꯩ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯂꯤꯡꯈꯠꯂꯛꯂꯦ ꯗꯤꯟꯗꯤꯒꯨꯜꯗ ꯃꯥꯒꯤ ꯐ꯭ꯔꯦꯟꯁ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡꯅ ꯀꯔꯤ ꯑꯃ ꯂꯤꯡꯈꯠꯂꯛꯈꯤꯕ ꯑꯗꯩ ꯃꯣꯗꯔꯟ ꯑꯥꯔꯁꯦꯅꯦꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯂꯥꯟꯃꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯆꯧꯕ ꯑꯃ ꯂꯤꯡꯈꯠꯂꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯔ ꯑꯂꯤꯅꯀꯣ ꯑꯗꯩꯗꯤ ꯃꯇꯝꯁꯤ 1761 ꯍꯥꯏꯁꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯥ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤꯅ 1757ꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯃꯃꯥꯡꯒꯤꯅꯦꯕ ꯁꯤꯁꯦ 1761ꯗ ꯃꯥꯅ ꯍꯥꯏꯗꯔ ꯑꯂꯤꯁꯤꯅ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯈꯔ ꯐꯝ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯐꯝ ꯅꯝꯊꯨꯔꯦꯕ ꯅꯟꯖꯔꯥꯖꯔ ꯗ ꯄꯥꯋꯔꯐꯨꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯣꯗꯤꯌꯔ ꯀꯤꯡ ꯀ꯭ꯔꯤꯁꯅꯔꯥꯖꯥꯋꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯅꯝꯊꯨꯔꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯃꯃꯤꯡꯅ ꯅꯟꯖꯔꯥꯖꯔ ꯃꯃꯤꯡꯁꯤ ꯈꯔ ꯐꯔꯛ ꯇꯥꯕꯅꯤ ꯋꯣꯗꯤꯌꯔ ꯀꯤꯡꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯃꯥꯅ ꯅꯝꯊꯨꯔꯦ ꯑꯗꯨꯒ ꯄꯋꯥꯔꯁꯦ ꯍꯥꯏꯗꯔ ꯑꯂꯤꯅ ꯂꯧꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯔꯥꯖꯥꯋꯥꯟꯁꯦ ꯂꯣꯐꯨꯜ ꯔꯨꯂꯔ ꯑꯣꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯂꯦ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦꯕ ꯍꯥꯏꯗꯔ ꯑꯂꯤꯅ ꯑꯗꯩ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯃꯔꯤꯅꯦꯕ ꯁꯣꯛꯅꯗꯣꯏꯁꯦ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯦ 1766ꯗꯒꯤꯅ 1769 ꯐꯥꯎ ꯃꯔꯛꯇ ꯁꯣꯛꯅꯩꯕ ꯆꯍꯤ ꯑꯍꯨꯝꯁꯦ ꯃꯔꯤꯁꯦ ꯍꯥꯏꯗꯔ ꯑꯂꯤꯅ ꯑꯍꯥꯟꯕꯗ ꯕ꯭ꯔꯤꯇꯤꯁꯁꯦ ꯉꯝꯃꯦꯕ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯉꯝꯃꯦꯅ ꯑꯗꯨꯒ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯁꯥꯏꯟ ꯇꯧꯔꯦ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ 1769ꯗ ꯁꯥꯏꯟ ꯇꯧꯕꯅꯦꯕ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯔ ꯑꯂꯤꯅ ꯕ꯭ꯔꯤꯇꯤꯁꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯁꯥꯏꯟ ꯇꯧꯏ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ 1769ꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁꯁꯦ ꯁꯥꯏꯟ ꯇꯧꯋꯦꯕꯀꯣ ꯀꯅꯥ ꯃꯔꯛꯇ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯑꯃꯨꯛ ꯁꯣꯛꯅꯔꯅꯤ ꯆꯍꯤ ꯀꯌꯥ ꯃꯇꯨꯡꯗ ꯆꯍꯤ 13ꯒꯤ ꯃꯅꯨꯡꯗ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯑꯃꯨꯛ ꯇꯧꯔꯅꯦꯕꯀꯣ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯦ 1780ꯗꯒꯤꯅ 1784ꯒꯤ ꯃꯔꯛꯇ ꯁꯣꯛꯅꯩꯌꯦꯕ 1780ꯒꯤ ꯃꯔꯛꯇ ꯁꯣꯛꯅꯩꯌꯦꯕ ꯋꯥꯔꯦꯟ ꯍꯁꯇꯤꯡ ꯑꯦꯇꯦꯛ ꯐ꯭ꯔꯦꯟꯁ ꯄꯣꯔꯠ ꯃꯍꯦ ꯋꯥꯔꯦꯟ ꯍꯁꯇꯤꯡꯅ ꯉꯔꯥꯡ ꯀꯩꯅꯣ ꯂꯣꯏꯁꯤꯟꯈꯤꯕ ꯕꯦꯡꯒꯣꯜꯒꯤ ꯂꯣꯏꯁꯤꯟꯈꯤꯕ ꯋꯥꯔꯦꯟ ꯍꯁꯇꯤꯡꯗꯣ ꯑꯗꯨꯅ ꯐ꯭ꯔꯦꯟꯁꯀꯤ ꯄꯣꯔꯠ ꯃꯍꯦꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯐ꯭ꯔꯦꯟꯁꯁꯤꯗꯤ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯅꯣ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯅꯦꯕ ꯋꯥꯁꯤꯅ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯂꯩꯕ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁꯁꯤꯗ ꯀꯅꯥꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯕ꯭ꯔꯤꯇꯤꯁꯅ ꯑꯦꯇꯦꯛ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯍꯥꯏꯗꯔ ꯑꯂꯤ ꯂꯦꯠ ꯑꯦ ꯖꯣꯏꯟꯠ ꯐ꯭ꯔꯟꯠ ꯋꯤꯠ ꯅꯤꯖꯥꯝ ꯑꯣꯐ ꯃꯔꯥꯊꯥ ꯅꯤꯖꯥꯝ ꯑꯃꯁꯨꯡ ꯃꯔꯥꯊꯥ ꯑꯦꯟ ꯀꯦꯞꯆꯔ ꯑꯔꯀꯣꯠ ꯀꯦꯄꯤꯇꯦꯜ ꯑꯣꯐ ꯀꯔꯅꯥꯇꯤꯛꯀꯤ ꯁ꯭ꯇꯦꯠꯀꯤ ꯀꯦꯄꯤꯇꯦꯜ ꯑꯔꯀꯣꯠꯁꯦ ꯃꯥꯅ ꯀꯦꯞꯆꯔ ꯇꯧꯔꯦ ꯆꯠꯂꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯅꯤꯖꯥꯝꯒ ꯃꯔꯥꯊꯥꯒ ꯆꯠꯂꯒꯀꯣ ꯑꯗꯨꯒ 1781ꯗ ꯍꯥꯏꯗꯔ ꯑꯂꯤ ꯋꯥꯁ ꯗꯤꯐꯤꯇꯦꯠ ꯕꯥꯏ ꯄꯣꯔꯇꯣ ꯅꯣꯚꯣ ꯕꯥꯏ ꯑꯥꯏꯔꯀꯨꯠ ꯍꯥꯏꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯅꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯥꯏꯔꯀꯨꯠꯅ ꯍꯥꯏꯗꯔ ꯑꯂꯤꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯦꯕ ꯀꯥꯏꯗ ꯄꯣꯔꯇꯣ ꯅꯣꯚꯣ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯗꯩ ꯃꯥꯁꯦ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯗ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯁꯤꯗꯣꯛꯈ꯭ꯔꯦ ꯀꯅꯥꯕꯨ ꯍꯥꯏꯗꯔ ꯑꯂꯤꯁꯦ ꯑꯗꯨꯒꯤ ꯂꯥꯟꯁꯤ ꯀꯅꯥꯅ ꯑꯃꯨꯛ ꯄꯥꯏꯍꯧꯔꯒꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯊꯣꯛꯂꯛꯏ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅ ꯄꯥꯏꯍꯧꯔꯒꯅꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯍꯥꯏꯗꯔ ꯑꯂꯤꯁꯦ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯥꯟꯁꯦ ꯑꯃꯨꯛ ꯀꯅꯥꯅ ꯄꯥꯏꯍꯧꯔꯦꯕ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅꯀꯣ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯍꯥꯏꯗꯔ ꯑꯂꯤ ꯋꯥꯁ ꯁꯛꯁꯤꯗꯦꯠ ꯕꯥꯏ ꯍꯤꯁ ꯁꯟ ꯇꯤꯄꯨ ꯁꯨꯜꯇꯥꯟ 1782ꯗ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅ ꯄꯥꯏꯔꯦ ꯍꯥꯏꯗꯔ ꯑꯂꯤ ꯋꯥꯁ ꯁꯛꯁꯤꯗꯦꯠ ꯕꯥꯏ ꯍꯤꯁ ꯁꯟ ꯇꯤꯄꯨ ꯁꯨꯜꯇꯥꯟ 1782ꯗ ꯄꯥꯏꯔꯦ ꯑꯗꯩ ꯃꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯦ ꯇꯤꯜ 1784 ꯃꯥꯅ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯦ ꯁꯣꯛꯅꯔꯦ ꯑꯗꯩꯗꯤ ꯃꯄꯥꯗꯤ ꯁꯤꯈ꯭ꯔꯦ ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯂꯥꯟ ꯃꯅꯨꯡꯗ ꯁꯤꯕ ꯅꯠꯇꯦ ꯃꯥꯏꯗꯣ ꯂꯩꯅꯥ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯦꯡꯒ꯭ꯂꯣꯔ ꯑꯍꯥꯟꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯦꯡꯒ꯭ꯂꯣꯔ ꯁꯥꯏꯟ ꯇꯧꯔꯦ 1784ꯗ ꯀꯅꯥ ꯃꯔꯛꯇ ꯇꯧꯋꯦ ꯑꯗꯨꯅ ꯃꯔꯨ ꯑꯣꯏ ꯁꯤꯁꯦ ꯀꯅꯥ ꯃꯔꯛꯇ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯍꯪꯉꯦꯕ ꯄꯔꯤꯈꯥꯗ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯑꯃꯁꯨꯡ ꯀꯅꯥꯒꯤ ꯃꯔꯛꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯔꯛꯇ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯂꯣꯏꯁꯤꯜꯂꯦ ꯌꯥꯔꯕ ꯃꯔꯨ ꯑꯣꯏꯁꯦ ꯃꯔꯨꯗꯣ ꯈꯛꯇꯪ ꯈꯪꯖꯦꯕ ꯑꯦꯛꯖꯥꯝꯒꯤꯀꯣ ꯊꯥꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯤꯅ 1790ꯗꯒꯤ 1794 ꯃꯔꯛꯇ ꯇꯧꯋꯦ 92ꯒꯤ ꯃꯔꯛꯇꯀꯣ ꯊꯥꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯋꯦꯕ 1790ꯗꯒꯤꯅ 1792ꯒꯤ ꯐꯥꯎꯒꯤ ꯃꯔꯛꯇ ꯇꯧꯋꯦꯕ ꯃꯔꯥꯊꯥ ꯑꯃꯁꯨꯡ ꯅꯤꯖꯥꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯔ ꯑꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯥꯊꯥ ꯑꯃꯁꯨꯡ ꯅꯤꯖꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯕ ꯑꯗꯨꯒ ꯂꯣꯔꯗ ꯀꯣꯔꯟꯋꯥꯂꯤꯁꯅꯅꯦ ꯕ꯭ꯔꯤꯇꯤꯁꯄꯨ ꯀꯦꯞꯆꯔ ꯇꯧꯔꯦꯕ ꯑꯗꯨꯒ ꯕꯥꯏ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯁꯦꯔꯤꯡꯒꯄꯇꯅꯝꯁꯦ ꯀꯩꯅꯣ ꯀꯣꯅꯨꯡꯅꯤꯀꯣ
ꯃꯍꯦꯁꯣꯔꯤ ꯀꯣꯅꯨꯡ ꯇꯤꯄꯨ ꯁꯨꯜꯇꯥꯟꯒꯤ ꯃꯇꯝꯗ ꯃꯍꯦꯁꯣꯔꯤ ꯀꯣꯅꯨꯡꯁꯤ ꯀꯥꯏꯗ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯔꯤꯡꯒꯄꯇꯅꯝꯗ ꯑꯣꯏꯔꯦ ꯑꯦꯛꯖꯥꯝꯗ ꯇꯣꯏꯅ ꯍꯪꯉꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯁꯦꯔꯤꯡꯒꯄꯇꯅꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯋꯦꯅ 1792ꯗ ꯇꯧꯋꯦꯕꯀꯣ ꯇꯤꯄꯨ ꯁꯨꯗꯦꯠ ꯍꯤꯝꯁꯦꯜ ꯇꯤꯄꯨꯅ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯁꯦꯔꯤꯡꯒꯄꯇꯅꯝ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯝꯁꯦ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯂꯧꯔꯦ ꯂꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯑꯗꯩ ꯐꯣꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯑꯃꯨꯛ ꯁꯣꯛꯅꯔꯦ 1799ꯗ ꯑꯁꯤꯗꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟꯁꯦ ꯍꯥꯠꯈ꯭ꯔꯅꯦꯕꯀꯣ ꯂꯣꯔꯗ ꯋꯦꯂꯦꯁꯂꯤ ꯃꯇꯝꯁꯤꯗ ꯂꯣꯔꯗ ꯀꯅꯥ ꯑꯣꯏꯔꯤ ꯋꯦꯂꯦꯁꯂꯤ ꯑꯣꯏꯔꯦ ꯂꯣꯔꯗ ꯋꯦꯂꯦꯁꯂꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯧꯗꯣꯛꯂꯝꯕ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯄ꯭ꯔꯀꯥꯔ ꯇꯣꯏꯅ ꯍꯪꯕ ꯑꯦꯂꯥꯏꯟꯁ ꯑꯃ ꯂꯩ ꯀꯩ ꯀꯧꯋꯦ ꯁꯕꯁꯤꯗꯔꯤ ꯑꯦꯂꯥꯏꯟꯁ ꯀꯧꯋꯦꯀꯣ ꯑꯗꯣ ꯂꯣꯔꯗ ꯋꯦꯂꯦꯁꯂꯤꯅ ꯇꯤꯄꯨ ꯁꯨꯜꯇꯥꯟꯁꯦ ꯍꯥꯠꯈ꯭ꯔꯦ 1799ꯗ ꯇꯤꯄꯨ was the only Indian ruler who have understood the importance of economic strength as a foundation of military strength. ꯇꯤꯄꯨ ꯍꯥꯏꯁꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯈꯛꯇꯅꯦꯕ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔ ꯑꯁꯦꯡꯕꯗ who have understood the importance of economic strength ꯁꯦꯟ ꯊꯨꯝꯒꯤ ꯁ꯭ꯇꯔꯦꯡꯁꯤ ꯀꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯕ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔ ꯑꯁꯦꯡꯕꯁꯤ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯃꯊꯟꯇꯅꯦꯕꯀꯣ as the foundation of military strength ꯁꯦꯟ ꯊꯨꯝꯕꯨ ꯀꯜꯂꯗꯤ military strength ꯀꯟꯒꯅꯤ ꯍꯥꯏꯕ ꯈꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅ ꯌꯦꯡꯉꯨ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯝꯃꯤꯕ embassies to France, Turkey, Iran, Peguda to develop foreign trade develop ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯤꯄꯨ ꯁꯨꯜꯇꯥꯟꯅ ꯐ꯭ꯔꯥꯟꯁ ꯇꯔꯀꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯄꯦꯒꯨꯗ ꯗꯤꯕꯦꯂꯞ ꯇꯧꯔꯝꯃꯤ ꯇꯤꯄꯨ planted a tree of liberty ꯑꯁꯤ ꯄꯔꯈꯥꯗ ꯍꯪꯉꯤ ꯇꯣꯏꯅ ꯇꯤꯄꯨꯅ ꯀꯩꯗꯧꯕ tree of liberty ꯀꯧꯕ ꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯤ at his capital ꯁꯦꯔꯤꯡꯒꯄꯇꯅꯝ ꯃꯥꯒꯤ ꯀꯦꯄꯤꯇꯦꯜ ꯁꯦꯔꯤꯡꯒꯄꯇꯅꯝꯗ ꯇꯣꯏꯅ ꯍꯥꯏꯕ ꯇꯤꯄꯨꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯏꯗ ꯑꯣꯏꯔꯝꯃꯦ ꯁꯦꯔꯤꯡꯒꯄꯇꯅꯝꯗ ꯑꯣꯏꯔꯝꯃꯦꯀꯣ and become a member of ꯖꯦꯀꯣꯕꯤꯟ ꯀ꯭ꯂꯕ ꯖꯦꯀꯣꯕꯤꯟ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦꯕꯀꯣ ꯖꯦꯀꯣꯕꯤꯟ ꯀ꯭ꯂꯕ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤ ꯐ꯭ꯔꯦꯟꯁ ꯔꯤꯚꯣꯂꯨꯁꯟꯗꯒ ꯌꯥꯎꯕꯗꯨꯅꯦꯀꯣ ꯃꯥꯁꯤ ꯐ꯭ꯔꯦꯟꯁꯀ ꯇꯥꯏꯠ ꯑꯞ ꯇꯧꯕ ꯃꯤꯅꯦꯕ ꯇꯤꯄꯨ ꯁꯨꯜꯇꯥꯟꯁꯤ ꯀꯩ ꯍꯥꯏꯕ ꯐ꯭ꯔꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯦꯕ ꯑꯗꯣ ꯁꯤꯗ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯂꯣꯏꯔꯦ ꯐ꯭ꯔꯥꯟꯁ ꯀꯩꯅꯣ ꯂꯧꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯃꯍꯦꯁꯣꯔ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯅꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯄꯟꯖꯥꯕ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯕꯦꯡꯒꯣꯜ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯍꯟꯗꯛ ꯁꯦꯀꯦꯟ ꯚꯤꯗꯤꯑꯣꯁꯤꯗ ꯀꯅꯥ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯍꯦꯁꯣꯔ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯀꯔꯤ ꯄꯟꯖꯥꯕ ꯂꯧꯁꯤꯟꯕ ꯑꯃꯨꯛ ꯇꯧꯔꯗꯕꯅꯤ ꯄꯟꯖꯥꯕꯀꯤꯀꯣ ꯑꯗꯨꯗ ꯁꯤꯗ ꯇꯤꯄꯨ ꯁꯨꯜꯇꯥꯟꯁꯦ 1789 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯅ ꯀꯔꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯍꯦꯁꯣꯔ ꯂꯧꯁꯤꯟꯈ꯭ꯔꯦꯕꯀꯣ ꯐꯥꯔꯁ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯁꯦꯀꯦꯟ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯊꯥꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯑꯃꯗꯤ ꯐꯣꯔꯠ ꯑꯦꯡꯒ꯭ꯂꯣ ꯃꯩꯁꯣꯔ ꯋꯥꯔ ꯃꯣꯏꯁꯤꯡꯒꯤꯗ ꯀꯅꯥ ꯂꯥꯟ ꯁꯣꯛꯅꯈꯤꯕꯒꯦ ꯑꯗꯩ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯕꯦꯡꯒꯣꯜ ꯀꯅꯥ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯇ꯭ꯔꯤꯇꯤꯁꯤꯡ ꯍꯥꯏ ꯌꯥꯎꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯁꯦꯔꯤꯡꯒꯄꯇꯅꯝ ꯑꯗꯨꯅ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯃꯃꯥꯡꯗ ꯕꯦꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯂꯥꯍꯥꯕꯥꯗꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯁꯤꯡꯗꯨ ꯃꯔꯨ ꯑꯣꯏ ꯁꯣꯛꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯁꯤꯁꯤꯡꯁꯤ ꯈꯪꯖꯤꯟꯅꯕ ꯑꯝꯇ ꯌꯥꯗꯦ ꯇ꯭ꯔꯤꯇꯤ ꯇꯧꯔꯤꯁꯤ ꯂꯥꯟ ꯁꯣꯛꯅꯔꯒꯨꯝꯁꯤ ꯂꯥꯟ ꯂꯦꯞꯄꯁꯦ ꯍꯥꯏꯅ ꯇ꯭ꯔꯤꯇꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯂꯥꯟ ꯃꯃꯤꯡꯒ ꯇ꯭ꯔꯤꯇꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯩ ꯌꯥꯝꯅ ꯆꯨꯁ ꯄꯤꯔꯛꯄꯅꯤꯅꯅꯦ ꯃꯥꯜꯂ ꯈꯣꯠꯈꯤꯕꯁꯦ ꯃꯥꯜꯂꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯦꯒꯦꯇꯤቭ ꯃꯥꯔꯛ ꯇꯥꯛ ꯀꯛꯈ꯭ꯔꯅꯤ ꯑꯗꯨꯒ 0.5